Anal Naga Tangpi ANTA Nisaban Cell Chandel Haina Ladiba Cell Asina Hauzik Fauba Chandel District ki Manungda Ladiba Miyam Maru Oina Inkhatlakliba Naha Singh Asibu Mayai Kaba Chinjak ki ipakta Tauthakidanaba Matam Matamgi Thabakaya Paikhatuna Lakli Adumakpu Lamdam Asida Mayai Kaba Chinjak Singh Sizinabagi Chang Asi Nongma Nongmagi Hengalakpa Asina Maram Oiraga District Asidagi Mayai Kaba Chinjak Singh Maru Fangna Muthatnanaba Haiduna Chandel District Police Nasu Thabakaya Leptana Paikhatuna Lakli Haina ANTA gi Nisaban Cell Chandel gi Secretary RD Ringnimna Khudyak Piduna Thadorakhiba Cherol amada Khanghalakli Chaliba Tha Sigi Amagi Numidang Pung Mapal Rom Taba Matamda Police na Mayai Kaba Chinjak Chaba Amadi Yonbagi Thabak Tawba Mioi Khara Faba Lakpada Sajik Tampak Area gi Longza Village ta Mafam Adugi Nupi Singh Amadi Volunteer Singh na Police ki Gari Singh Yaikhai Thugaiba Tawkhibaga Loinana Police ki Mioi Singh da Attack Chathakiba Thawong Adu Khwaidagi Laibak Thiba Thodok Amani Haina Nisaban Cell Asina Lawi Haidi SP Chandel na Numit Aduda Luchingduna District Asigi Manungdagi Police ta Thabak Tawduna Leiriba Personnel Singh Yauna Anti-drug operation ama chathanaba lakhiba khongchat adubu apanba pikhiba haibasi mayai ka bachinjak yokhatpaga chap manai haina ANTA Nisaban Cell asina lawi maram asina kanagumba community amatana mayai ka bachinjak sing thingnaba amadi maru fangna muthatnaba lokhalakpa khongthang singda mateng pibiyu masi community ama khakki mathau natte haina su ANTA Nisaban Cell gi cherol asina khanghalakli